Miss Paodam tabiri bu kwai punamakpu taram nok sabaga loinana khurumjari ngasi maruibu pauda taramathoi suba Manipur legislative mipam ngasi hokre just staff amadi infrastructure watpadagi courtna wayel piba thengthabani loinana National Highway 102 pakthokpada soglaba mioi singna Tengnopalda wakan mipam phamkre mapungoiba pawmu pijari Taramathoi suba Manipur Legislative Assembly gi taruk suba ningtham mifam gi ngasi ahoba numita Chief Minister amasung Deputy Chief Minister Bill ani House ta thamkre House ki members singna lekhidraba hana gi Prime Minister Atal Bihari Vajpayee Manipur gi Governor oiramba Dr. Sibinder Singha Sidhu amasung hana gi Minister Churchanpur Kendra gi MLA Funjathang Tongsina lekhidabada members singna minute ani tumina leptuna awabu phongdokre ngasi ningtham mifam gi ahoba numita Chief Minister N Biren Singhana the Manipur Protection from Mob Violence Bill 2018 amasung Deputy Chief Minister Yumnam Joy Kumarna the Manipur Good and Services Tax Amendment Bill 2018 House ta puthoki awabu phongdokpaduda saruk yaraduna Chief Minister N Biren haikibada lekhidraba Bharat ki Prime Minister oiramba Atal Bihari Vajpayee Bharat ki ahumlak Prime Minister oirame Decade Mari Lower House amasung Rajya Sabha member oirame mahag ingsok 1954 da Uttar Pradesh ki Lucknow da pokhi mahag Bharat ki lemjiningai oiraba Bharat Ratna Award phangkiba luchingbani mahagna Prime Minister oiringe matamda ing 1954 da Pokhran nuclear test tawkiba amasung Indo-Pak afaba mari thamnaba matam adugi President General Pervez Musharraf Prime Minister Nawaz Sharif ka bastongduna Lahore da leibak anigi afaba mari thamnaba honakiba luchingba amani ing so 1954 da Kargil landa Pakistan bu maithiba pikhi mangna lekhidabada Bharat ki luchingba ama mangjare haiki Chief Minister Namakha Taraduna Manipur ki Governor oiramba Sibinder Sidhu matam sangna Manipur ki Governor oiramdrabasu mahak Manipur ki chawkhat thorang puraknaba khankiba mioini Manipur Assembly ki member Funjathang Tongsingna ngarang khanghaudana lekhidabada nungaite mahak chinggi luchingba singi manungda Manipur ki apunba saktam ngangnaba honaba achauba thodang loramba misakni ngasi gi awabu phongdokhiba singi manungda opposition gi luchingba Okram Ibobi Deputy Chief Minister Y Joy Kumar Agriculture Minister V Hankhalian Thanlon Kendra gi MLA Buzmang Walte su luchingba ahumna lekhidabagi awabu phongdokpada sarbyakhi Manipur Sarkar gi Works Minister Thongam Bisorjina ngasi swathakiba Manipur Legislative Assembly gi mifamda phongdokhibada mamangi sarkarna National Highway 102 gi lambi pakthok chawthoknaba MU gate tagina Lilong Phawbagi lambi gi phase amagi portion nasigi handakta Silongda phangkiba mifamna nauna sanction tawragani haibagi ayaba pire lambi sembagi Works Agency National Highway Infrastructure Development Company na thabagasi sugadabani lambi asida accident toina thogliba asi lambi sembada diver pibada awaba oibadagini Lilongdagi Palel More Phawbagi lambi semliba asida tapthaba leike accident thoktanaba company da khangankre wafam asingasi sathakiba assembly mifamda opposition gi Khangabo Kendra gi MLA Okram Suraj Kumar na pukhalakpa calling attention motion gi paukhumda Works Minister na phongdokibani Thawal District ki Lilongdagi Palel Phawbagi lambi compensation pinaba hanadagi thorang tawduna lekhrabani thabak suriba company na work award piba matamda All India gi oina ETC mota tender tawbada matam yawkhrabani adubu lambi sembada technical gi oiba maram leibana thabak thengthaba yawi lambi sembagi thabagasi apiba matam gi manungda loina bakanna hotnari Just staff amadi infrastructure watpa maramna wail pibada thengthabani haina High Court of Manipur gi Justice KH Nobin na phongdokre ngasi Manipur Press Club ta Department of Secretary Jenims na Justice Department Ministry of Law and Justice Government of India ga khosamnaraga sinduna POCSO Act for Media Professional under Extend to Justice NENJK haibasida nongmagi oina awareness pangthokpada wafamasi Justice KH Nobin na phongdokibani Mana makha takibada
While Sathaba Matamda Maruina investigation Toriba police officer witness Amadi evidence Tangai Fade case Ama Sathaba Matamda witness Amadi evidence Laktrabadi case Adu Bichar Tobada Tengta Hanbagi Achoba Maramamasu Eri District Kudimake Jasma Singh Suna Laitaba Maramna Infal the Ladiba Court Singda Bichar Sathabasu Matam Hena Changhali Haiki. Either crime committed by them or crime committed against them. But ultimately, access to justice or administration justice is nothing but a delivery of judgment by a judge. But to enable a judge to write judgment, what are the requirements? In the administration of justice, the administration of justice is nothing but a process which involves many stakeholders. Ngasi Technopole District Headquarters da Technopole Lamadi Chamol Village Talaiba National Highway 102 Road Expansion da Soklaba Yum Kayagi Yumbu Kayana JCM Semduna Wakanmi Pam Pamkre Ngasi Wakanmi Famatuda Kul Ani Asigi Nupi Angang Yauna Yamlaba Mioy Kayana Saruyaki Wakanmi Famatuda JCSigi Secretary J Haukimna Founder Kibada Hariba JCSC Road Expansion Tona Bagitamakta 2016 da Pangchokiba Data Survey Duda Pikiba compensation gi paisa masinga hojik pirakadoriba paisa masinga manadaba sidagi semkibani wakan mi famasiga mari leinana makhatana JCC gi advisor haukhosai haukipna media da phongdorokpada 2016 da laukiba survey report adu the standing structure daily income na chingba sing haptuna laukiba report ka hojik sarkar asina pirakadoriba compensation asigi senpham asiga yamna khenaba asina maram moiraga national highway expansion da soklaba yumbu singna senpham asi lobangam loi hari hiramase gi matangda Technopole district ki deputy commissioner da tha tare ki mamangda complaint letter fauba pisin khrabani adabu sarkar amadi DC gi maikai degi positive response laktabana ngasi gi dana tawbagi khongjang asi satharakpani sai koba NGO amanasu GRC gi damak Technopole DC da representative PU haina hajakiba laikhrabani adubu DC na magi representative pidabana ngasi fawbada khonjasing asina makoi grievances asi uthokpa ngamjadabani haidi masina maram moiraga lakliba 2019 January gitang ahungi mamangda Manipur lenga amadi mari leinaba department singna JC asina taliba demand sing thabakta onthokhtaba taragadi January thagitang ahumdagi haujik suriba highway expansion gi thabak sing lebhanduna Imphal More lambida indefinite ban yauna makhal makha kayagi khongjang sing sanction gani hairi mahana makha taraduna hojik paliba BJP sarkar asina senja thomjagi thabak sing lebhan gani haina praja singda asa thamjaruba si onna tainana chalakadore congress na mathang sarkar pairak lagadi asigumlaba senja thomjagi thabak sing asi muthat pangam gani haina praja singa asa thamli haina phongdoki hojik lagadoriba January tang ahum Paodam government side dagi kegumba positive response laidrabadi masi akoi gi problem se solve toba ngamdrabadi tang ahum dagi akoi na thabak suriba mayam se su khamgani lephan aduga loina na khongjang kayama ban blockade na chingba kayama chathagani Niti Aayog ki makhada Atal Tinkering Laboratory ama ngasi Kaching District ki Martin Grammar School da hodokre Martin Grammar School Kaching na EduLife India Bangalore ga kusamna duna pangthokhiba thorom aduda KSS Sibakanta SDPO Moirangna Chief Guest Thokchom Sanju Director EduLife India Bangalore na Guest of Honor amasung M Manihar Headmaster Martin Grammar School Kaching na President oina saryaki Thorongi warol piraduna Thokchom Sanju Director EduLife India Bangalore na high school gi angang singda masagi idea leijaba maheroi singda masagi yumda natragana yulon keronabada sizinaba yadaduna taduna leraba mangduna leraba electronic ki potlam singba kaya adubu anoba idea innovation ama piduna ngasi hangdokliba lab asida anoba innovative oiba pothoksing puthokna naba Atal Tinkering Laboratory ATL asi India gi mafam kaya da hangdoklibani phongdokhi Thorongi athoiba mitung oikiba KSS Sibakanta IPS SDPO Moirangna hai ngasi Kaching lamdam gi ahanba oina hangdokliba Atal Tinkering Laboratory ATL asida thoidok hendokna masagi innovative ki idea leijaba mahiroi kaya ama thoraktuna anova innovation kaya ama puthorakpa yai oja singna khara hena thawai yauksinba
ꯃꯍꯩꯔꯣꯏꯁꯤꯡ ꯈꯟꯗꯣꯛꯄꯤꯔꯒ ꯃꯈꯣꯏꯗ ꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯂꯦꯕ ꯑꯁꯤꯗꯒꯤ ꯄꯤꯕꯤꯗꯨꯅ ꯍꯣꯠꯅꯕꯤꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯏꯅꯣꯚꯦꯇꯔ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯐꯣꯡꯗꯣꯛꯈꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯣꯚꯔꯑꯣꯜꯒꯤ ꯑꯣꯏꯕ ꯂꯦꯕꯁꯤꯗ ꯂꯦꯕꯇ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯇꯧꯕꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡ ꯈꯔ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯈꯤꯇꯪ ꯁꯤꯒꯤ ꯐꯤꯜꯗ ꯍꯦꯟꯅ ꯆꯥꯟꯅꯒꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯦꯕꯁꯤꯗ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯦꯕꯁꯤꯗ ꯁꯦꯁꯟ ꯑꯃ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁꯀꯤ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯤ ꯂꯦꯕꯁꯤꯗ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯒꯤ ꯂꯦꯕꯁꯤꯗꯒꯤ ꯒꯥꯏꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯏꯅꯣꯚꯦꯁꯟ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯀꯣ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯥ ꯉꯥ ꯌꯦꯟ ꯍꯥꯠꯇꯕ ꯑꯆꯝꯕ ꯕꯦꯒꯟ ꯈ꯭ꯔꯤꯁꯃꯥꯁ ꯑꯃ ꯑꯣꯏꯅꯅꯕ ꯄꯥꯟꯗꯝꯗ ꯄꯤꯄꯜ ꯐꯣꯔ ꯗꯤ ꯏꯊꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ ꯑꯣꯐ ꯑꯦꯅꯤꯃꯦꯜꯁ ꯄꯦꯇꯥꯅ ꯌꯦꯅꯤꯡ ꯑꯦꯅꯤꯃꯦꯜ ꯐꯥꯎꯟꯗꯦꯁꯟ YAF ꯀ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ MBC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦ ꯑꯦꯋꯦꯔꯅꯦꯁ ꯑꯗꯨꯗ ꯁꯥꯟꯇꯥ ꯀ꯭ꯂꯣꯁ ꯃꯤꯅ ꯑꯣꯛ ꯌꯦꯟ ꯁꯥꯔꯒ ꯁꯥ ꯉꯥ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯦꯇꯥꯒꯤ ꯃꯦꯝꯕꯔ radhikana wafam kayasu phongdokhi Animals are not animals are not asked to eat, meaning to celebrate this festival in a joyous method, in a joyous way, so that all animals and we live in harmony. We should all be going vegan. We should all encourage more people to go vegan, because these animals live their lives in a very miserable way. These chickens are kept in these really small cages that they cannot spread one wing. Lamlai Police Station ki manung chana leiba nongpok kakchingda ngarang numidang bom pokhaiduna amangata thogankhre thodo asi ngarang numidang pung mapal makhairom taba matamda nongren chingnungkhop gram panchayat mayanglambam bilasini devi chahiyangkhai mapuroiba ibochou singagi yungi churita phamayada bom pokhaibagi thodo adu thokhibani sakangdeba singna langsilamba hand grenade pokhaiba aduna bom machena yungi faklang yumthakta kopa jinga amadi sangoi gi jinga khara amangata thokki bom machena panbada hui amasu sokhi thodo asi thokraba matungda mafam aduda lamlai PS ki personnel sing laktuna yengsinbada natana ngasi ayuk pung 10 rom taba matamdasu bom expert singba laktuna yengsinbaga loinana sample na singbasu khongbatki kanana karigidamakta bom pokhaihlambano haiba hojik fawbada khangba ngamdre police na case ama lokhatuna khijinkhre hairi Ngarang National Highway 37 Juri Imphal gi Barak Turel gi mathakta leiriba Barak Thongda Guwahati dagi port puduna lakpa Tata gari AF01 BB 5037 ama thong mayaida puthabadagi thong yadana leiriba adu hojik kanna assembly adubu masi samjinbada chawrangna numit nini humni rom changlaba yai haina assembly engineer singna hairi ningsingba yai Barak Thong asi ngayak leitana port puba gari sing asina puthaba amadi thengjinba tawduna leibana chathok sasinda apanba kaya piri adubu passenger puba gari singdi hanagi leiriba thong amanba adom passenger sing kumhalaga chathali West Bengal gi Santipurda thasigi tang taraga taretagi hauduna satharakhiba 15 suba National Theatre Festival Rangpit Nityay Mela 2018 amasung Brahmapurda thasigi kundagi na hauduna pangthokliba Nityay Usop 2018 da saruk yarunabagi damakta Liberty Theatre Kakchingi mioi taraga nipalna saba team amangasi Manipur thadokre Theatre Festival Aniesida Liberty Theatre gi Buddha Chingthamna iba Lila Lampi Ulugani Lila Asi Uttam Kumar Nauremna direction pibini Lila Asi mathang chahi English ngani taraga mapal gi January gi tang kundagi kunmari fawba Odisha gi Balangir da pangthokadaba Mathakai Manosap 2019 da saruk yaruna basu baton taruk le hari Manipur da khundariba maring furupu masak taknaba honabada choba thodang lauramba Chandel district ki Laiching Maipo khuldagi masangkum makunga maringi ningsing nung yungbagi thauram amangasi mahaki imung manung na sinduna mahaki pauna from lamdam Laiching Maipo khulda pangthokre thauramadu da MNBA Finance Secretary Reverend Y Modersim makunga maringna administrator oiduna lining lesson galoinena Makangum mapunga maringi ningsing nung maikum hangdoki loinana local pastor di kodangna masangkum makunga maringi maramda iba sobena ramasu phongki thoromaduda masangkum makunga maringi imung manungi maikeidagi masangkum makunga maringa marup mapang oiramba mioi sing yauna
Akhanaba Myoy Kayada Kudol Poso Piki, Masigi, Masangkung Mangkunga Maringi Ningsing Nung Yungba Aduga Mari Lenana, Maring Uparov Assembly President Modun Charangana, Fongdorapada, Masangkung Mangkunga Maring Angan Bamatam, Maring Kanglupta Civil Organization Form Toba, Haurakpadagi, Luchingba Maoina Community Gi, Akoibagi Amadi, Samilan Kayagi Luchingba Oirami, Mahakumba Luchingba Ma, Maring Kanglupta, Lerami Havasi, Tungi Mirolna. Kanghongnabagi damakta ngasigi nung yungbagi thauramasi pangthokpani haiki ngasigi thauramadu Simco founder secretary Reverend W Royal MUA president L Modun All Lighting Action Committee gi president T Kothang amadi Lighting Maipo Village Authority gi chairman CH Angdarsu saryakhi 1954 da akhoi racial organization si horkum batamde hauna maringi damakta leader am oina halupte hauna ngasi phaw mana lucingba 2018 gi August ani phawi maraksida mahna tawrum khiba maringi damakta maringi representative oina amasung area gi representative oina palel area sigi bazar board oina su akhoi samilan kya gi leadership ma oina mahna maringi damakta daita puramba adugba leader ni masi maki stone asi maring lebak sida maku leadership ama oina lei hawi haibsi khangnamai damta ngasi yumkhiba nungni Saiti Sema Samiti Triple S Manipur Amadi Film Forum Manipur Anina Kosamnaduna Chahi Kudingi Pangthoktuna Lakpa Triple S Manifa Film Award Handaksu Nipalak Subawaina Lakliba Mathang Chahi gi February gi Chaichat Nipalda Kakching District da Pangtholagani Haina Film Forum Manipur gi Chairman S Mangoljauna Haikre Ngasi Lamphelda Leba Film Forum gi Office da Pangthokpa Paugi Mifamda Mangoljauna Makhatana High Award ceremony asi handakti kakching dramatic union gi ground da waina pangthoklagani award asi da yawgada film sing asi chahi asi gi January gi chaichat amadagina chahi asi gi December gi chaichat kunthraga mathoi fauba film forum na sakhanglaba film sing oigada bani December gi chaichat kulumdoi dagi award asi gi damakta form logo yagani hairi lamdam asi gi film bu awang bathakta chawkhat hanna ba madi lam asida leijariba myoi kya asibo Yokhanaba Pandamda Pangtholiba Film Award asi lengakna mating pangsin biduna mapung fan biyo mana makhatana haikibada Palace Compound Ladiba Manipur State Film Development Society gi Auditorium Hall asi film mari leinaba singi yengduna lengakna sabi kibani miyam gi oiba function natana yahan bigano masina film tawjariba singda chawna akaiba pi haiki Triple S Manifa Film Award haina mithon basi handak nipal aksu boina Kakching da Pangthokadawi haiba award ceremony asi Kakching gi hana toramba ibudo khangam gi mafam nataba atopa nova Kakching Dramatic Union gi ground da oina pangtholagani ana haiba film award asida hana mamang gi thamrala ba award sing dagi khara ahoma lei Kuntaruk Suba AR gi personnel singna mayumda thong kaukhaiduna changlak famungdagi faduna pukiba mioy ama lekhidre thaudo asibu yaningdaba amadi pendaba phongdoktuna lambi thingbagi khongjang sing sangsinkhre thaudo adugi matangda phangba pawgi matungina laibak thiba thaudo asi Lilong Police Station gi manung chana leiba usoipokpi Tharau Machilda Thokibani Lekhidraba Mioy Adu MD Abdul Ghaffar Elias Sayid Sahi Kuntraga Taret Apokpa Babu Macha Kawi Mahak Machanupa Ahum Machanupi Ani Lehauri Imung Manungi Later Laira Tanawi Namakta Hoji Tata Diagi Singari gi driver ni Imung Manungna Fongdorapada Nungay Matung Pung Ani Makhairom Taba Duaida Thobal Commando Amadi Assam Rifles ki apunba kangbu ama lakpaga loinana mahakpu Assam Rifles ki personnel kharana yungi thong ko khaiduna changlaklaga phamungdagi faduna pukhibani makoina phakiba matamda arrest memo na chingba mata piramde hairi ngasi ayupung mapal makhairom taba matamda Lilong Police Station ki personnel khara yumda lakpaga loinana mahak lekhidre haiba wafam adu phongdorambani koisaunaraba miyamna paw asi tabadagi khudakta Imphal More lambi thingbaga loinana khongjang changsenki Lilong Tera makhongdagi usoi pokpa Sangoi Sang Fauba Yamlaba Miyam Thoraktuna Lambi asida gari amata chalhankhide thaudo asigi matangda JC ama sembaga loinana misi asida chenariba miyoi singi mathakta matik chaba logi oiba thabak laukhatriba fauba hakchang laukhiroi Electronic voting machine EVM sizinabagi wafamda asoiba lerambagi pau handaki state mangagi election dadi ita takhidre haina chief election commissioner Sunil Arora na haiki
mahak election commissioner oina ing so lising ani taraga tareki October gi kuntra mathoi da khankibani chief election commissioner oina mahak December amada office paiki hana chief election commissioner Om Prakash na thabak tagi pothakibani Chief Election Commissioner Arora na haiki handak pangthokiba state manga Madhya Pradesh, Rajasthan, Chhattisgarh, Mizoram amasung Telangana gi mikhal singda EVM lakh ama dasmik taret taruk sizinaki chamada ama yaudana yamna pikpa masingda EVM sizinabada asoiba leki EVM di somnatagi record tawba khaktani haiki EVM asi program hapa yawba nate duga result aduna X oirabadi okay oire adubu Y oirabadi EVM aduda asoiba leirabani haiki Mathang Sahida Pangthokadoriba general election gi mamangda BJP na Rath Jatra ahum pangthokpa yabagi signal Kolkata High Court tagi phangle hairi Mamta Banerjee government na madugi mayokta wakatnabasu court aduna lokhidre duga BJP na Safe Democracy cover rally ahum pangthokpada Semsari Kus Bihar aduga Kagudev amasong Therapy Temple dagi rally sing adu hawani hairi West Bengal gi Lok Sabha Sit Nifugani Magda rally sing adu pangthokani haina thajanari Sit Kunithoi di BJP na phangani haibagi asa thamli haina party chief Amit Shah na phongdokhi BJP gi rally sing adu bo Ravan Yatra haina chief minister Mamta Banerjee na phongdokhi Aroibada maroi pau omohana pizari Taramathoi suba Manipur legislative mipam ngasi hokre Just staff amadi infrastructure watpadagi court na YL piba thengthabani Loinana National Highway 102 Pakthokpada Soglaba Miyoi Singna Tengnopalda Wakan Mipam Phamkre Masi damakta image Paodam loisinjari miyam bumuhanna